ꯈꯝꯕꯟꯕ ꯅꯪꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯊꯦꯜ ꯑꯃꯈꯛꯅꯤ. ꯈꯝꯕꯟꯕ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯀꯅꯥ ꯑꯃꯗ ꯈꯖꯤꯛ ꯌꯦꯡꯂꯨꯔꯕꯁꯨ ꯌꯦꯡꯍꯟꯅꯤꯡꯗꯦ, ꯃꯍꯥꯛ ꯈꯛꯇꯗ ꯌꯦꯡꯍꯟꯅꯤꯡꯕꯅꯤ. ꯃꯍꯥꯛ ꯈꯛꯇꯗ ꯅꯣꯛꯍꯟꯅꯤꯡꯕꯅꯤ. ꯃꯥꯒꯤ ꯈꯛ ꯑꯣꯏꯅꯤꯡꯕꯅꯤ. ꯃꯍꯥꯛꯇꯨꯒꯤ ꯈꯨꯗꯤꯡꯃꯛꯇꯣ ꯃꯥꯒꯤ ꯈꯛ ꯑꯣꯏꯅꯤꯡꯕꯅꯤ. ꯆꯤꯝꯕꯥꯜꯅ ꯅꯨꯡꯁꯤ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯅ ꯍꯨꯝꯕ ꯃꯥꯏꯀꯩꯗ ꯄꯥꯏꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯑꯗꯨꯝ ꯋꯥꯖꯕꯅꯤ. ꯃꯥꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯈꯝꯕꯟꯕꯗꯨꯅ ꯁꯥꯎꯅꯤꯡꯉꯤ. ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯇꯧꯅ ꯃꯑꯣꯡꯅ ꯇꯥꯛꯆꯅꯤꯡꯂꯤꯕꯅꯤ. ꯋꯥꯍꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯛꯅꯗꯤ ꯄꯦꯜꯂꯨ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ ꯅꯨꯄꯥꯗꯣ. ꯊꯃꯣꯏꯗ ꯍꯔꯥꯎꯔꯕꯁꯨ ꯆꯤꯝꯕꯥꯜꯅ ꯑꯣꯏꯗꯕꯗꯤ ꯉꯥꯡꯉꯛꯂꯤ. ꯇꯥꯅꯤꯡꯕꯅ ꯅꯨꯄꯤ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯁꯤ. ꯖꯣꯔꯖꯅ ꯃꯤ ꯊꯦꯝꯕꯒꯗꯤ ꯍꯩꯔꯦꯕ. ꯃꯤ ꯊꯦꯝꯕꯁꯨ ꯍꯩꯖꯗꯦ, ꯀꯞꯍꯟꯕꯁꯨ ꯍꯩꯖꯗꯦ, ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦ. ꯍꯟꯗꯛꯇꯤ ꯍꯔꯥꯎꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯎꯠꯂꯛꯂꯤ. ꯇꯥꯝꯅꯥꯅ ꯌꯥꯔꯦꯁꯦ, ꯏꯁꯤꯡꯁꯦ ꯁꯠ ꯊꯣꯛꯑꯒ ꯊꯣꯛꯈ꯭ꯔꯣ. ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯦꯕ. ꯊꯣꯛꯑꯣꯏ, ꯉꯥꯏꯍꯥꯛꯇ ꯄꯦꯟꯅ ꯌꯦꯡꯖꯒꯦꯕ. ꯇꯥꯝꯅꯥꯗꯣ ꯈꯔ ꯁꯨꯛꯏ. ꯐꯔꯛ ꯌꯥꯝ ꯐꯨꯏꯌꯦ ꯃꯁꯤ ꯅꯨꯄꯥꯁꯦ. ꯃꯁꯥꯒꯤ ꯈꯔ ꯐꯨꯖꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯅꯤ. ꯁꯤꯗ ꯑꯃꯨꯛ ꯅꯪ ꯎꯔꯒꯅ ꯍꯦꯜꯂꯦ ꯐꯨꯖꯅꯤꯡꯕꯁꯦ. ꯍꯌꯦꯡ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯇꯥꯝꯅꯥꯗꯣ ꯈꯪꯁꯤꯟꯅꯗꯅ ꯀꯥꯏꯗ? ꯀꯩꯅꯣ ꯊꯥꯕꯜꯅꯦ. ꯂꯥꯛꯑꯣꯏ. ꯑꯁ ꯂꯥꯛꯑꯣ ꯍꯥꯏꯔꯒ. ꯏꯃꯥ ꯃꯊꯟꯇ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯡꯉꯥꯏꯇꯦ. ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯡꯊꯤꯜ ꯀꯣꯏꯔꯨꯁꯦ. ꯌꯥꯔꯣꯏ, ꯊꯕꯛ ꯂꯩ. ꯖꯣꯔꯖꯇꯣ ꯉꯛꯅꯃꯗꯤ ꯁꯥꯎꯅꯤꯡꯅ ꯆꯠꯄ ꯌꯥꯔꯣꯏ. ꯇꯥꯝꯅꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤ. ꯑꯩꯗꯤ ꯆꯠꯅꯤ. ꯐꯨꯗꯔꯛꯀꯅꯤꯀꯣ ꯍꯧꯖꯤꯛ. ꯀꯩꯒꯤ? ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ. ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯏꯟꯗꯧꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯄꯨꯂꯞ ꯐꯨꯗ ꯇꯥꯕ. ꯑꯁ ꯑꯩꯕꯨ ꯂꯩꯍꯧꯗꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯑꯗꯨꯝ ꯐꯔ ꯂꯧꯅꯤ. ꯕꯣꯔꯤꯁꯅ ꯚꯤꯀꯤꯗꯣ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯅ ꯄꯨꯊꯣꯔꯛꯂꯒ ꯚꯥꯞ ꯇꯥꯍꯜꯂꯛꯏ. ꯃꯤ ꯉꯥꯛꯇꯪ ꯔꯣꯃꯥꯟꯁ ꯇꯧꯅꯕꯁꯤꯗ ꯅꯪꯅ ꯑꯗꯨꯝ ꯆꯌꯦꯠꯅꯔꯒ ꯂꯩꯔꯦ ꯍꯥꯏꯔꯣ? ꯕꯣꯔꯤꯁꯀꯤ ꯃꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤ ꯊꯃꯣꯏꯗ ꯃꯀ꯭ꯔꯛ ꯅꯥꯏꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯁꯥꯄꯣ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯥꯎꯔꯤꯕꯅꯤ. ꯅꯨꯄꯤ ꯃꯁꯥꯅ ꯌꯦꯁ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯁꯥ ꯈꯪꯅ ꯀꯣꯏꯕ ꯀꯥꯡꯕꯨꯗꯨꯅꯤꯅꯦ. ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯌꯦꯁ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯀꯩꯅꯣ. ꯏꯇꯦꯝꯁꯤꯗꯒꯅꯦ ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯅꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯆꯥꯏꯅꯗꯧꯅꯤ. ꯅꯣꯏꯅ ꯉꯝꯃꯒ ꯇꯥꯝꯅꯥꯁꯦ ꯅꯇꯩꯃꯁꯤ ꯑꯣꯏꯁꯨ. ꯑꯩꯁꯨ ꯅꯨꯄꯥꯅꯤꯅ ꯑꯩꯅ ꯉꯝꯃꯦ ꯂꯧꯅꯤ. ꯅꯣꯏ ꯖꯣꯔꯖꯅ ꯇꯥꯝꯅꯥ ꯅꯨꯡꯁꯤꯕꯒꯨꯝꯅꯦ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ. ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯒꯤ ꯍꯦꯟꯕꯁꯨ ꯅꯠꯇꯦ. ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯕꯣꯝ ꯑꯣꯏꯒꯦ ꯍꯥꯏꯔꯣ? ꯀꯩ ꯀꯥꯟꯗꯕꯗ. ꯑꯃ ꯌꯦꯡꯉꯧꯕꯅ ꯐꯔꯅꯤꯀꯣ. ꯎꯔꯣꯏꯕ ꯅꯪꯒꯤ ꯃꯪꯂꯥꯗꯣ ꯏꯕꯨꯡꯉꯣ. ꯚꯤꯀꯤꯁꯨ ꯀꯔꯦꯝꯗꯅ ꯅꯪꯅ ꯈꯪꯕꯤꯔꯤꯕ? ꯌꯥꯝ ꯊꯤ ꯈꯪꯉꯦ. ꯃꯟ ꯀꯤ ꯕꯥꯠꯀ ꯂꯣꯏꯅ ꯐꯣꯡꯗꯣꯛꯅꯈ꯭ꯔꯕꯅꯤ ꯀꯩꯅꯣ. ꯑꯣꯏꯔꯔꯣꯏ. ꯌꯦꯡꯅ ꯇꯥꯔꯦꯗꯅ. ꯕꯣꯔꯤꯁꯁꯨ ꯀꯥꯛꯁꯤꯜꯂꯛꯏ. ꯊꯤ ꯅꯩꯈꯤꯕꯩ ꯋꯥꯅꯤꯅ. ꯁꯦꯜ ꯄꯥꯏꯕ ꯁꯪꯒ ꯆꯥꯎꯕ ꯅꯣꯏꯅ ꯍꯦꯜꯂꯕꯁꯨꯅꯦ ꯄꯥꯜꯂꯤꯕ ꯊꯃꯣꯏꯁꯤꯗꯤ ꯁꯦꯝ ꯇꯨ ꯁꯦꯝꯅꯤ ꯍꯥꯏꯖꯔꯤꯕ. ꯑꯁꯤ ꯍꯥꯏꯔꯒ ꯚꯤꯀꯤ ꯀꯔꯦꯝꯗꯅ ꯑꯃꯨꯛ ꯆꯪꯉꯛꯏ. ꯕꯣꯔꯤꯁꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯀꯤꯆꯟ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗ ꯍꯥꯏꯌꯦ ꯌꯥꯎꯅ ꯃꯅꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯚꯤꯀꯤ ꯇꯥꯅꯕ ꯍꯥꯏꯔꯛꯏ. ꯍꯣ ꯉꯥꯏꯍꯥꯛ ꯑꯣꯏꯅꯔꯗꯤꯅꯦ ꯊꯣꯛꯄꯤꯔꯛꯑꯣ. ꯑꯍꯜꯁꯤꯡꯅ ꯎꯔꯗꯤ ꯍꯨꯔꯥꯟꯕ ꯐꯥꯈ꯭ꯔꯅꯤꯌꯦ. ꯚꯤꯀꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯑꯗꯨꯒ ꯁꯣꯛꯂꯕ ꯊꯃꯣꯏ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯕ ꯋꯥꯈꯜ ꯑꯅꯤꯃꯛ ꯃꯊꯟꯇ ꯐꯥꯊꯖꯩ. ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ. ꯄꯨꯟꯅ ꯊꯧꯃꯤꯟꯅꯔꯛꯂꯤ. ꯕꯣꯔꯤꯁꯁꯨ ꯑꯃꯨꯛ ꯍꯥꯏꯒꯦ ꯌꯥꯎꯅ ꯀꯥ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯑꯣꯛꯇꯕ ꯇꯧꯔꯤꯅꯣ? ꯇꯥꯝꯅꯥꯗꯤ ꯃꯃꯥꯏ ꯉꯥꯡꯁꯤꯟꯈ꯭ꯔꯦ. ꯕꯣꯔꯤꯁꯀꯤ ꯕ꯭ꯔꯦꯛ ꯐꯥꯗꯕ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯖꯣꯔꯖꯅ ꯈꯨꯝꯃꯛꯏ. ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯑꯣꯛꯇꯕꯗꯣ ꯅꯠꯆꯗꯕꯗꯣ. ꯁꯛ ꯌꯥꯝ ꯐꯖꯕ ꯍꯦꯔꯣ. ꯑꯗꯨꯁꯨ ꯕ꯭ꯂꯦꯗ ꯐꯤꯂꯝꯒꯤ ꯍꯦꯔꯣ ꯅꯦꯒ꯭ꯔꯣꯗꯣ. ꯇꯥꯝꯅꯥꯗꯣ ꯍꯧꯖꯤꯛꯇꯗ ꯊꯤꯠ ꯊꯤꯟ ꯇꯧꯊꯣꯔꯛꯏ. ꯚꯤꯀꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯔꯒ ꯆꯠꯈ꯭ꯔꯦ. ꯇꯥꯝꯅꯥꯁꯨ ꯈꯔ ꯐꯤꯡꯅ ꯚꯤꯀꯤ ꯆꯠꯂꯕꯣ? ꯚꯤꯀꯤꯅ ꯆꯠꯂꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯆꯠꯈ꯭ꯔꯦ. ꯖꯣꯔꯖꯅ ꯀꯩꯅꯣ ꯃꯤꯅ ꯆꯠꯈꯤꯕꯗꯣ ꯈꯥꯝꯃꯒ ꯑꯍꯤꯡ ꯂꯦꯛꯍꯟꯒꯦ ꯍꯥꯏꯔꯣ? ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ. ꯑꯆꯔꯥꯅ ꯀꯧꯔꯛꯏ. ꯁꯅꯥ ꯏꯃꯥꯁꯤꯒ ꯄꯨꯟꯅ ꯍꯜꯂꯁꯤꯗꯅ. ꯖꯣꯔꯖꯅ
ꯑꯩ ꯑꯦꯔꯣꯟ ꯍꯣꯏꯗ ꯆꯪꯈꯤꯅꯤꯌꯦ ꯑꯁꯔꯥꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏ ꯕꯣꯔꯤꯁꯅ ꯑꯃꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯦꯛꯊꯔꯝꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯉꯁꯤꯒꯤ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯇꯥꯝꯅꯥꯗꯣ ꯉꯛꯅ ꯀꯩꯒꯤ ꯆꯥꯗ꯭ꯔꯤꯕ ꯖꯣꯔꯖꯅ ꯌꯥꯔꯦ ꯆꯠꯂꯒꯦ ꯂꯩꯍꯧꯔꯣꯀꯣ ꯕꯣꯔꯤꯁꯇꯣ ꯂꯥꯛꯇꯅ ꯆꯤꯡꯉꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯍꯌꯦꯡꯗꯣ ꯏꯁꯥ ꯁꯪꯉꯗꯤ ꯂꯧꯕ ꯉꯥꯏꯍꯥꯛ ꯂꯥꯛꯎꯀꯣ ꯖꯣꯔꯖꯇꯣ ꯉꯛꯂꯞꯇꯤ ꯇꯧꯏ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯍꯣꯏ ꯃꯥ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯩꯉꯣꯟꯗꯅ ꯂꯥꯛꯑꯣꯏ ꯀꯥꯏꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯇꯨꯅ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯤꯁꯣꯔ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯍꯧꯗꯣꯛꯏ ꯁꯅꯥ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯇꯧꯕꯗꯨꯁꯨꯅꯦ ꯑꯩꯅ ꯊꯦꯡꯃꯟꯗꯅ ꯆꯥꯃꯤꯟꯅꯗ꯭ꯔꯤ ꯑꯉꯥꯡꯁꯤꯡꯗꯨ ꯂꯧꯔꯨꯔꯣꯅꯦ ꯅꯪꯕꯣ ꯖꯣꯁꯁꯨ ꯎꯏꯔꯤ ꯄꯥꯕꯨꯡ ꯑꯩ ꯀꯣꯜ ꯇꯧꯈꯤꯒꯦ ꯄꯤꯕꯥ ꯊꯥꯔꯁꯤꯔꯣ ꯇꯥꯝꯅꯥꯗꯨꯁꯨ ꯄꯨꯟꯅ ꯂꯧꯕꯤꯔꯛꯑꯣ ꯍꯥꯏꯈ꯭ꯔꯒꯦ ꯇꯨꯝꯂꯝꯕꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯕꯨ ꯇꯨꯝꯁꯤꯟꯅꯔꯒ ꯈꯨꯝꯃꯛꯏ ꯄꯥꯕꯨꯡ ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ ꯑꯗꯨꯒ ꯑꯦꯔꯣꯟꯁꯨ ꯄꯨꯔꯛꯑꯒꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯧꯒꯠꯅꯕ ꯇꯧꯔꯣꯀꯣ ꯊꯦꯡꯈꯤꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯀꯤꯁꯣꯔꯅ ꯀꯥꯒꯤ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯍꯣꯠꯇꯅ ꯕꯥꯠꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯦꯡꯉꯤ ꯈꯪꯗꯦ ꯁꯦꯡꯗꯦ ꯈꯪꯗꯦ ꯂꯨꯖꯈ꯭ꯔꯦ ꯃꯤꯅꯤꯠ 5 ꯆꯪꯗꯦ ꯏꯔꯨꯖꯔꯤꯕꯗꯣ ꯄ꯭ꯔꯕ ꯂꯩꯊꯣꯔꯛꯂꯒ ꯑꯃꯨꯛ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯣ ꯁꯠ ꯍꯣꯡꯉꯤ ꯅꯨꯄꯤ ꯃꯅꯥꯛ ꯆꯠꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯔꯐ꯭ꯌꯨꯝꯒꯁꯤ ꯁꯠ ꯁꯠ ꯍꯦꯛꯇ ꯐꯨꯔꯤꯠꯇꯨꯗ ꯀꯥꯞꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯂꯒ ꯇꯥꯝꯅꯥꯕꯨ ꯂꯧꯈꯠꯂꯒ ꯑꯦꯔꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯂꯝꯕꯤꯗꯅꯤ ꯖꯣꯁꯅ ꯕꯣꯔꯤꯁꯇ ꯀꯣꯜ ꯇꯧꯔꯛꯏ ꯔꯦꯗꯤꯗ ꯂꯩꯔꯝꯃꯨꯀꯣ ꯕꯣꯔꯤꯁꯅ ꯑꯩꯗꯤ ꯂꯩꯖꯔꯝꯕꯗꯣ ꯄꯥꯕꯨꯡ ꯆꯧꯒ ꯐꯝꯃꯤ ꯂꯥꯛꯑꯣ ꯑꯦꯔꯣꯟ ꯍꯥꯞꯀꯠꯂꯒ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯔꯤ ꯑꯦꯔꯣꯟꯗꯨꯕꯨ ꯆꯠꯁꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯗ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯈꯪꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯀꯩ ꯋꯥꯔꯤ ꯖꯣꯔꯖꯁꯨ ꯇꯞꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯑꯦꯔꯣꯟꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯇꯥꯝꯅꯥꯗꯣ ꯉꯛꯅ ꯖꯣꯔꯖꯇ ꯌꯦꯡꯉꯛꯏ ꯖꯣꯔꯖꯁꯨ ꯉꯛꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯃꯥꯗꯤ ꯄꯨꯟꯗꯦꯗ ꯄꯥꯕꯨꯡꯒ ꯈꯪꯅꯖꯕꯤꯗꯣ ꯑꯩꯒꯤ ꯏꯃꯥꯁꯤ ꯑꯃꯗꯣ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨ ꯍꯣꯏꯅ ꯑꯆꯥꯎꯔꯝ ꯄꯥꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥꯁꯤꯁꯤꯅ ꯃꯩꯇꯩ ꯃꯆꯥ ꯊꯥꯏꯂꯦꯟꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯕ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥꯁꯤꯁꯦ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯁꯤꯜꯂꯒ ꯄꯥꯕꯨꯡ ꯇꯥꯍꯟꯗꯕꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯔꯝꯕ ꯁꯠ ꯍꯣꯡꯈꯤꯅ ꯍꯥꯏ ꯁꯣꯝꯗꯅ ꯄꯥꯕꯨꯡꯅ ꯑꯦꯔꯣꯟꯒꯤ ꯏꯃꯥꯁꯤꯒ ꯂꯨꯍꯣꯡꯉꯤ ꯃꯣꯏꯒꯤ ꯆꯠꯅꯕꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯣꯟꯅ ꯂꯧꯕꯅꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯐꯣꯡꯅ ꯂꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯧꯕ ꯇꯥꯡꯈꯨꯜ ꯅꯤꯉꯣꯜꯅꯤ ꯇꯥꯝꯅꯥꯁꯨ ꯃꯨꯟꯅ ꯇꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯤ ꯖꯣꯔꯖꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯋꯥꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯁꯨꯅꯐꯥꯎ ꯂꯣꯏꯅ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨꯗꯤ ꯈꯪꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯇꯣꯟꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯌꯥꯎꯗꯕ ꯏꯃꯨꯡꯅꯤ ꯁꯦꯜꯅꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯅꯤ ꯄꯨꯝꯅꯃꯛꯅꯤꯅ ꯈꯜꯂꯤ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯃꯗꯤ ꯁꯦꯜꯗꯨ ꯈꯛꯀꯤꯗꯃꯛꯅꯤ ꯊꯃꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯡꯁꯤꯕꯁꯦ ꯀꯠꯊꯣꯛꯎꯁꯤꯅꯤ ꯁ꯭ꯇꯦꯟꯗꯔꯠ ꯃꯥꯟꯅꯕ ꯊꯤꯕꯗ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯕꯅꯤ ꯃꯣꯏꯗꯤ ꯑꯣꯛꯄ ꯅꯥꯏꯗꯕ ꯃꯤꯑꯣꯏꯕ ꯈꯔ ꯂꯩꯔꯤꯗꯨꯗ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯁꯤꯅꯅꯤ ꯃꯤ ꯑꯃꯒꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯊꯔꯛꯂꯤꯁꯦ ꯇꯥꯝꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯅ ꯑꯗꯨꯗꯤ ꯑꯦꯔꯣꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯃꯁꯥ ꯃꯇꯣꯟꯇꯁꯨ ꯌꯥꯝꯅ ꯇꯣꯟꯅ ꯈꯜꯂꯝꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯃꯥꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎ ꯉꯝꯅꯤꯌꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯅꯤꯡꯕ ꯀꯥꯏꯕ ꯃꯄꯣꯛ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯁꯦꯡꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯁꯥꯁꯤꯟꯅꯕ ꯅꯨꯡꯁꯤꯕꯗꯣ ꯂꯣꯏꯅꯃꯛ ꯐꯦꯛ ꯑꯣꯏꯕꯗꯣ ꯑꯗꯨꯝꯕꯁꯤꯡꯗꯨꯅꯤ ꯑꯦꯔꯣꯟꯗꯤ ꯏꯃꯥꯁꯤꯡꯅ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯋꯥꯔꯤꯁꯦ ꯈꯪꯗꯤ ꯈꯪꯍꯟꯗꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯅꯪꯅ ꯍꯥꯏꯗꯕꯗ ꯈꯪꯗꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯑꯦꯔꯣꯟ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤ ꯑꯦꯔꯣꯟ
ꯑꯦꯔꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯦ ꯀꯩꯅꯣ ꯆꯦꯜꯂꯛꯏꯔꯣ? ꯉꯥꯡꯈ꯭ꯔꯦꯗ ꯂꯥꯎ ꯌꯨꯝ ꯆꯠꯂꯨꯁꯦ꯫ ꯀꯅꯥ ꯌꯨꯝ? ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯏꯕꯥꯅꯤꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯗꯤ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ? ꯇꯥꯝꯅꯥ ꯍꯣꯏꯗ ꯏꯕꯥꯅꯤꯒꯤ ꯌꯨꯝ ꯑꯣꯏꯁꯤꯜꯂꯨꯁꯦ ꯍꯥꯏꯔꯣ? ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ꯫ ꯖꯣꯔꯖꯅ ꯐꯥꯒꯤ ꯇꯧꯔꯛꯂꯕꯁꯨ ꯃꯥ ꯅꯣꯛꯇꯦ꯫ ꯖꯣꯔꯖ, ꯅꯪ ꯑꯗꯨꯃꯗꯤ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯉꯁꯤ ꯍꯦꯛ ꯆꯠꯁꯤ ꯌꯥꯗ꯭ꯔꯕ? ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣꯏ꯫ ꯑꯦꯔꯣꯟꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯁꯥꯎꯔꯣꯏ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯏꯅꯕꯗꯨꯔꯣ? ꯍꯥꯏꯌꯣ꯫ ꯃꯗꯨꯁꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯣꯏꯔꯛꯈꯤꯕ ꯌꯥꯏ꯫ ꯍꯟꯗꯛꯇꯤ ꯁꯥꯎꯒꯠꯂꯛꯏ꯫ ꯂꯦꯞꯄꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗ ꯀꯟꯇ ꯀꯧꯔꯛꯏ꯫ ꯑꯦꯔꯣꯟ! ꯇꯥꯝꯅꯥꯁꯨ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯋꯥ ꯉꯥꯡꯕꯗ ꯌꯥꯎꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯋꯥꯔꯧꯅꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯤ ꯐꯥꯎꯖꯩ꯫ ꯑꯦꯔꯣꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯖꯣꯔꯖꯁꯨ ꯁꯥꯎꯔꯒ ꯇꯥꯝꯅꯥꯗ ꯆꯠꯁꯤ ꯂꯥꯎ꯫ ꯊꯧꯔꯛꯂꯦ ꯑꯅꯤꯃꯛ꯫ ꯒꯥꯔꯤꯗꯨ ꯍꯦꯛꯇ ꯌꯥꯡꯅ ꯊꯧꯔꯛꯏ꯫ ꯖꯣꯔꯖꯀꯤ ꯃꯇꯧꯗꯨꯗ ꯋꯥ ꯍꯥꯏꯕꯁꯨ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯑꯁꯣꯝꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯑꯥꯁꯔꯥꯗꯣ ꯊꯧꯔꯛꯏ꯫ ꯑꯦꯔꯣꯟꯗꯤ ꯌꯥꯎꯔꯛꯑꯝꯗ꯭ꯔꯦ꯫ ꯌꯥꯎꯔꯛꯇꯕꯗꯨꯗ ꯃꯥꯁꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯏ꯫ ꯇꯞꯅ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯂꯥꯛꯑꯕ ꯆꯪꯉꯣ ꯆꯪꯉꯣ꯫ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯕꯣꯔꯤꯁꯅ ꯑꯦꯔꯣꯟꯗꯤ? ꯀꯤꯁꯣꯔꯅ ꯍꯥꯏ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯃꯌꯥꯝꯕꯨꯡꯗꯒ ꯌꯥꯝꯕꯨꯡ ꯀꯧꯏꯅꯦ꯫ ꯖꯣꯔꯖꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯤꯁꯣꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤꯅ ꯃꯄꯥ ꯂꯩꯍꯧꯔꯕ ꯃꯥꯕꯣ? ꯖꯣꯔꯖꯁꯨ ꯇꯞꯅ ꯄꯥꯕꯨꯡ ꯂꯥꯛꯇ꯭ꯔꯦ꯫ ꯋꯥꯍꯩꯗꯨꯗ ꯁꯛꯐꯝ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯌꯥꯎꯔꯛꯇ꯭ꯔꯕꯗ ꯃꯥꯏꯊꯣꯡ ꯑꯗꯣ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯗꯅꯤ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯖꯔ ꯖꯔ ꯃꯝꯁꯤꯜꯂꯛꯇꯨꯅ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯈꯤꯕ꯫ ꯀꯨꯏꯍꯧꯗꯦ ꯈꯤꯛꯊꯔꯛꯂꯤ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯑꯀꯟꯕ ꯅꯣꯡ ꯃꯥꯁꯨ꯫ ꯌꯥꯎꯔꯤꯕ꯭ꯔꯥ ꯃꯍꯥꯛꯁꯨ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ꯭ꯔꯥ? ꯀꯤꯁꯣꯔꯒꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯤꯗ, ꯅꯠꯇ꯭ꯔꯒ ꯖꯣꯔꯖꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯞꯅꯕꯒꯤ ꯑꯋꯥꯕꯁꯤꯗ, ꯅꯠꯇ꯭ꯔꯒꯅ ꯑꯥꯁꯔꯥꯒꯤ ꯅꯨꯡꯁꯤꯅ ꯏꯟꯊꯣꯛꯄ ꯁꯥꯕ ꯑꯔꯣꯟꯕ ꯃꯩꯆꯥꯛꯂꯛꯁꯤꯗ? ꯑꯥꯁꯔꯥꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯅꯣꯝꯆꯥꯒꯅꯦ ꯀꯥꯗ ꯐꯝꯃꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯅꯣꯝꯆꯥ꯫ ꯇꯥꯝꯅ ꯑꯥꯁꯔꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯒ ꯑꯥꯁꯔꯥꯒꯤ ꯀꯥꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯣꯐꯥꯗꯨꯗ ꯐꯝꯊꯃꯤꯟꯅꯩ꯫ ꯑꯥꯁꯔꯥ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯗꯣ ꯊꯨꯒꯥꯏꯅꯕ ꯋꯥꯈꯜ ꯆꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯣꯡꯁꯤꯕꯨ ꯀꯩꯅꯣ ꯍꯣꯔꯦꯟ ꯏꯆꯥ ꯊꯥꯕꯜ ꯆꯣꯡꯍꯟꯒꯦꯅ ꯇꯧꯕꯁꯤꯗꯤ? ꯇꯥꯝꯅꯥꯁꯨ ꯑꯥꯁꯔꯥꯒꯤ ꯃꯇꯧ ꯈꯪꯉꯤ꯫ ꯑꯁꯦꯡꯕ ꯏꯅꯣꯝꯆꯥ, ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯏꯌꯦ꯫ ꯊꯣꯡꯅꯥꯎꯗ ꯀꯟꯅ ꯁꯤꯠꯆꯤꯜꯂꯛꯄꯗꯣ ꯑꯥꯁꯔꯥ ꯍꯧꯒꯠꯂꯒ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯊꯤꯡꯖꯤꯜꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯃꯥꯗ ꯐꯣꯟ ꯇꯧꯖꯔꯛꯏ꯫ ꯅꯣꯡꯒ ꯆꯨꯕꯒ ꯄꯥꯈꯠꯆꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯇꯥꯝꯅꯥꯅ ꯏꯃꯥ ꯑꯩ ꯏꯅꯣꯝꯆꯥꯒ ꯐꯝꯃꯤꯌꯦ꯫ ꯏꯪꯍꯟꯒꯅꯨꯀꯣ, ꯀꯨꯝꯒꯤ ꯑꯍꯥꯟꯕ ꯆꯨꯕ ꯅꯣꯡꯅꯤ꯫ ꯃꯁꯤꯅ ꯆꯣꯠꯈ꯭ꯔꯗꯤ ꯑꯗꯨꯝ ꯅꯥꯔꯦ꯫ ꯐꯤ ꯑꯊꯥꯕ ꯏꯟꯁꯤꯜꯂꯨꯀꯣ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯏꯪꯍꯟꯒꯅꯨ꯫ ꯍꯣꯏ ꯏꯪꯍꯜꯂꯣꯏ ꯃꯥ, ꯏꯃꯥꯁꯨ ꯏꯪꯍꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯅꯣꯡ ꯆꯨꯔꯗꯤ ꯊꯥꯕꯜꯗꯣ ꯉꯥꯏꯍꯥꯛ ꯆꯣꯡꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ ꯊꯝꯃꯦꯀꯣ꯫ ꯑꯥꯁꯔꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤ꯫ ꯅꯃꯥꯗ ꯅꯪꯅꯤꯡꯕꯁꯦ ꯅꯤꯡꯉꯤꯗ꯫ ꯏꯃꯥꯅ ꯑꯩꯕꯨꯗꯤ ꯌꯥꯝ ꯅꯤꯡꯖꯕꯅꯦ꯫ ꯑꯗꯨꯅ ꯏꯅꯣꯝꯆꯥ, ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯄꯨꯜꯂꯒ ꯍꯦꯛ ꯆꯠꯊꯣꯛꯄꯐꯥꯎ ꯌꯥꯗꯦ꯫ ꯊꯣꯏ ꯍꯣꯏ ꯂꯥꯛꯑꯒ ꯃꯣꯏꯗ ꯆꯠꯂꯨꯕꯁꯦ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯀꯣꯜ ꯇꯧꯔꯛꯇꯣꯏꯁꯦ꯫ ꯑꯥꯁꯔꯥ ꯍꯟꯗꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯆꯨꯝꯃꯤ, ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯕ꯫ ꯃꯆꯥꯁꯤꯡꯁꯤꯅ ꯈꯪꯖꯗꯕꯒꯤ ꯋꯥꯅꯤ, ꯈꯪꯂꯕꯁꯨ ꯅꯨꯡ ꯌꯧꯅ ꯈꯪꯕꯤꯗꯦꯗꯣ꯫ ꯇꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯇꯥꯝꯅꯥꯁꯨ ꯋꯥꯐꯝ ꯑꯃ ꯀꯥꯡꯊꯣꯔꯛꯂꯤ꯫ ꯍꯣꯏ ꯏꯅꯣꯝꯆꯥ, ꯆꯨꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯣꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯃꯄꯣꯛ ꯍꯥꯏꯕꯁꯦ ꯃꯄꯥ ꯃꯃꯥ ꯂꯩꯖꯗꯕ ꯃꯄꯣꯛꯇꯨꯕꯨꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯃꯗ ꯅꯥꯎꯊꯤ ꯁꯥꯖꯕ ꯐꯪꯖꯗꯕꯁꯤꯡꯁꯦ ꯌꯥꯝ ꯆꯥꯛꯂꯝꯒꯅꯤ꯫ ꯕꯕꯥꯈꯛ ꯂꯩꯇꯕ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯗꯨꯅ ꯊꯝꯂꯤꯕ ꯑꯩ ꯐꯥꯎꯕ ꯇꯥꯏꯕꯪꯄꯥꯜꯁꯦ ꯈꯪꯄꯤꯛ ꯄꯤꯛꯁꯤꯟꯕꯒꯨꯝ ꯏꯃꯝꯃꯝꯁꯤꯅ ꯎꯏ꯫ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯅ ꯖꯣꯔꯖ ꯀꯦꯔꯣꯟ ꯍꯣꯏꯗ ꯆꯠꯂꯨꯕꯗ ꯑꯆꯧꯕ ꯆꯥꯛꯈꯨꯝꯗꯨꯗ
ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯊꯟꯇ ꯄ꯭ꯂꯦꯠ ꯃꯆꯥ ꯑꯃꯗ ꯆꯥꯛ ꯍꯥꯞꯄꯒ ꯆꯥꯔ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯐꯅ ꯂꯣꯠꯂꯕꯁꯨ ꯌꯥꯗꯦ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯥꯏꯊꯣꯡꯅꯤ ꯑꯥꯁꯔꯥ ꯃꯨꯟꯅ ꯍꯛꯆꯤꯟꯅ ꯇꯥꯏ ꯃꯥꯏꯊꯣꯡꯗꯁꯨ ꯇꯥꯔꯔꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝ ꯃꯃꯤꯠꯇꯨꯁꯨ ꯉꯥꯛꯇ ꯉꯥꯛꯇ ꯇꯧꯔꯛꯏ ꯆꯥꯕ ꯊꯛꯄꯁꯨ ꯃꯇꯣꯝꯇ ꯂꯩꯕꯅꯤꯅ ꯀꯅꯥꯝꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯅꯤꯅ ꯌꯥꯝꯅ ꯋꯥꯠꯄ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯃꯥ ꯕꯕꯥ ꯑꯃꯠꯇ ꯂꯩꯇ ꯖꯥꯠꯂ ꯈꯪꯗꯦ ꯑꯥꯁꯔꯥ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯕ ꯃꯄꯨꯛꯅꯤꯡꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇꯁꯨ ꯈꯥꯏꯕꯤꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯈꯤꯕꯅꯤ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯈꯪꯖꯔꯛꯄꯒꯨꯝ ꯃꯤꯠꯂꯨꯗ ꯄꯤꯅ ꯄꯨꯛꯊꯣꯝ ꯊꯨꯝꯖꯤꯜꯂꯛꯏ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯈꯥꯡꯂꯛꯄꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯇꯛꯅ ꯀꯧꯔꯛꯏ ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯟꯈ꯭ꯔ ꯃꯥꯜꯂꯤ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯦꯔꯣꯟꯒꯤ ꯐꯨꯝꯖꯤꯜꯂꯝꯕ ꯑꯋꯥꯕꯅꯤ ꯑꯁꯨꯛ ꯀꯟꯕ ꯑꯈꯥꯛ ꯑꯔꯥꯎꯁꯤ ꯐꯨꯝꯖꯤꯜꯂꯝꯕ ꯆꯤꯝꯕꯥꯜꯗꯨꯁꯨ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ ꯈꯜꯂꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯨꯝ ꯃꯝꯂꯤꯕ ꯅꯣꯡꯖꯨ ꯑꯁꯤꯁꯨ ꯃꯁꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯁꯛꯀꯨꯝ ꯎꯔꯛꯏ ꯑꯥꯁꯔꯥ ꯃꯈꯣꯜ ꯅꯤꯛꯅ ꯃꯄꯤ ꯁꯤꯡꯊꯅ ꯅꯨꯡꯁꯤꯅ ꯁꯣꯟꯖꯩ ꯏꯃꯥꯁꯤꯒꯤ ꯑꯆꯧꯕ ꯁꯣꯝꯗꯅ ꯀꯣꯂꯤꯡ ꯕꯦꯜꯗꯣ ꯀꯟꯅ ꯈꯤꯡꯉꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯑꯦꯔꯣꯟꯁꯨ ꯅꯤꯡꯉꯣꯜꯅ ꯅꯣꯡ ꯄꯨꯆꯣꯠ ꯆꯣꯠꯂꯒ ꯂꯦꯞꯄꯗꯨ ꯎꯔꯛꯏ ꯒꯦꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯍꯥꯡꯗꯣꯛꯂꯨꯗꯦ ꯇꯨꯃꯤꯟꯅ ꯁꯣꯐꯥꯗꯨꯗ ꯉꯦꯛ ꯐꯝꯊꯈꯤ ꯅꯤꯡꯉꯣꯜꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯄ ꯉꯥꯏꯔꯤ ꯃꯁꯤꯒꯤ ꯀꯣꯛꯆꯥꯛꯁꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯔꯛꯇꯦꯕ ꯃꯤ ꯀꯌꯥꯗꯣ ꯁꯤꯠꯇ꯭ꯔꯤꯅꯣ ꯁꯣꯝꯗꯅ ꯅꯣꯡꯅꯅꯦ ꯄꯨꯛꯆꯣꯠ ꯆꯣꯠꯂꯦ ꯀꯣꯂꯤꯡ ꯕꯦꯜꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯖꯤꯜꯂꯤ ꯑꯗꯨꯕꯨ ꯑꯃꯗꯨꯁꯨ ꯍꯥꯡꯗꯣꯔꯛꯇꯦ ꯀꯦꯃꯦꯔꯥ ꯊꯦꯠꯄꯅ ꯅꯤꯡꯉꯣꯜꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯎꯏ ꯅꯤꯡꯉꯣꯜꯁꯨ ꯌꯥꯝ ꯉꯝꯗꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯤ ꯑꯩꯅ ꯍꯧꯖꯤꯛꯅꯦ ꯒꯦꯠꯀꯁꯤ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯔꯒ ꯊꯨꯒꯥꯏꯔꯝꯃꯤꯁꯦ ꯁꯥꯎꯅꯤꯡꯕꯅ ꯒꯦꯠꯇꯨꯗ ꯀꯥꯎꯁꯤꯜꯂꯤ ꯌꯣꯠ ꯑꯣꯏꯕꯅ ꯃꯈꯣꯡꯗꯨ ꯅꯥꯔꯗꯨꯅ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯂꯤ ꯍꯣꯏ ꯃꯁꯤꯔꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯦꯔꯣꯟꯗꯣ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯣꯝꯗꯗꯣ ꯑꯃꯗ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯅꯣꯡꯗꯨꯁꯨ ꯈꯥꯛꯄ ꯈꯣꯡꯕ ꯍꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯃꯨꯛꯁꯨ ꯆꯤꯡꯈꯠꯂꯤ ꯏꯃꯥ ꯀꯩꯅꯣ ꯅꯣꯡꯁꯤꯕꯣ ꯂꯥꯏꯁꯨ ꯈꯨꯔꯨꯝꯃꯤ ꯁꯣꯔꯥꯅꯤꯗꯤ ꯄꯥꯏꯕꯨꯡꯉꯣ ꯕ꯭ꯔꯖꯒ ꯇꯥꯔꯛꯀꯅꯨꯀꯣ ꯃꯨꯁꯤꯟ ꯃꯨꯈꯩ ꯃꯩꯇꯥꯟ ꯑꯣꯏꯕ ꯉꯝꯃꯔꯣꯏ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯁꯨ ꯑꯃꯨꯛ ꯆꯣꯜꯂꯛꯇ꯭ꯔꯦ ꯅꯤꯡꯉꯣꯜ ꯅꯣꯡ ꯂꯦꯞꯈꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯦꯡꯛ ꯌꯨ ꯁꯣꯔꯥꯂꯦꯟ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯆꯣꯠꯇ꯭ꯔꯤꯕꯗꯣ ꯅꯣꯡ ꯂꯦꯞꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯥꯇꯤꯟ ꯈꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕꯗ ꯑꯦꯔꯣꯟꯗꯣ ꯄꯣꯀꯦꯠꯇ ꯃꯈꯨꯠ ꯅꯥꯝꯃ ꯍꯨꯝꯂꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯁꯥꯇꯤꯟ ꯈꯟꯗꯨꯅ ꯂꯦꯞꯄꯝꯃꯤ ꯑꯏꯪꯕ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯣꯡꯂꯛꯀꯤ ꯐꯖꯕ ꯃꯔꯛꯇꯨꯗ ꯑꯅꯤꯃꯛ ꯃꯤꯠ ꯁꯣꯏꯅꯗ ꯃꯤꯠ ꯆꯥꯅꯩ ꯀꯥꯎꯏ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯅꯕ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟ ꯇꯞꯅ ꯄꯤꯁꯨꯝ ꯑꯅꯤꯅ ꯁꯝꯖꯤꯟꯅꯔꯒ ꯂꯦꯞꯍꯧꯔꯒꯦꯔꯥ ꯆꯪꯉꯛꯇꯣꯏꯔꯥ ꯅꯤꯡꯉꯣꯜꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯈꯨꯝꯃꯤ ꯅꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯆꯪꯉꯛꯇꯣꯏꯅꯤ ꯀꯩꯅꯣ ꯆꯪꯉꯣ ꯑꯗꯨꯗꯤ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯏꯃꯨꯡꯂꯣꯝꯗ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯉꯣꯜ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠ ꯃꯆꯨꯝ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯂꯦꯞꯄꯤꯗꯨꯗ ꯑꯦꯔꯣꯟꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯅꯁꯛꯇꯣ ꯗ ꯅꯥꯏꯠ ꯑꯦꯠ ꯑ ꯀꯣꯇꯦꯖꯀꯤ ꯕꯨꯠꯇꯣ ꯃꯥꯜꯂꯛꯀꯗꯧꯔꯦ ꯕꯥꯠꯔꯨꯝ ꯆꯪꯉꯒ ꯂꯨꯖꯊꯣꯛꯎꯔꯣ ꯅꯥꯕ ꯇꯥꯔꯦ ꯅꯤꯡꯉꯣꯜꯁꯨ ꯈꯨꯃꯝꯗ ꯁꯨꯒꯠꯂꯝꯃꯒ ꯆꯠꯄ ꯍꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯏ ꯕꯥꯠꯔꯨꯝ ꯀꯗꯣꯝꯗꯅꯣ ꯗꯤꯃꯥꯟꯖꯥꯎ ꯃꯊꯛꯇ ꯅꯤꯡꯉꯣꯜꯁꯨ ꯀꯔꯝꯕ ꯃꯊꯛꯅꯣꯒ ꯍꯪꯕꯤꯔꯝꯕ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯈꯪꯕꯒꯤ ꯇꯥꯏꯞꯇ ꯀꯥꯈꯠꯈ꯭ꯔꯦ ꯑꯦꯔꯣꯟꯗꯣ ꯃꯇꯣꯝꯗ ꯈꯜꯂꯛꯏ ꯑꯩꯅ ꯃꯨꯠ ꯑꯣꯐ ꯑꯣꯏꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯂꯥꯏꯍꯧꯔꯤꯁꯦ ꯍꯦꯛ ꯇꯣꯛꯅꯕ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯀꯣꯔꯣꯛ ꯀꯣꯏꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ ꯑꯗꯨꯕꯨ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯑꯦꯔꯣꯟꯅ ꯌꯥꯎꯗꯕꯗꯣ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯆꯥꯅꯔꯤ ꯃꯁꯥ ꯃꯁꯥꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯅꯩ ꯀꯤꯁꯣꯔꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯣꯡ ꯂꯦꯞꯈ꯭ꯔꯦꯅꯦ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯅꯤ ꯇꯥꯝꯅꯥꯅ ꯀꯀꯥ ꯌꯥꯎꯕ ꯌꯥꯎꯅꯤꯡꯗ꯭ꯔꯦꯗ ꯀꯀꯥ ꯁꯥꯎꯅꯤ ꯆꯣꯡꯗꯕꯒ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯀꯀꯥ ꯕꯣꯔꯤꯁꯅ ꯍꯩꯁ ꯍꯣꯔꯦꯟꯗꯤ ꯏꯁꯤꯡ ꯆꯥꯏꯕ ꯂꯥꯛꯅꯗꯧꯕ ꯃꯤ ꯌꯥꯎꯗꯧꯔꯤ ꯖꯣꯔꯖꯅ
ꯌꯥꯝ ꯋꯥꯔꯕꯗꯣ ꯅꯪꯒꯤ ꯗꯥꯏꯂꯣꯛꯇꯣ ꯋꯥꯔꯛꯈꯤꯅꯤ ꯅꯪꯗꯤ ꯑꯗꯣ ꯄꯥꯕꯨꯡꯁꯨ ꯂꯤꯛꯂꯥꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯅꯤ ꯔꯦꯗꯤꯗ ꯊꯝꯁꯤꯀꯣ ꯍꯣꯔꯦꯟ ꯃꯤ ꯂꯦꯛꯊꯔꯛꯄꯗ ꯂꯥꯏꯀꯠꯅꯅꯕ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯑꯃ ꯔꯦꯗꯤꯗ ꯊꯝꯃꯁꯨ ꯌꯥꯅꯤ ꯕꯣꯔꯤꯁꯀꯤ ꯋꯥꯍꯩꯗꯨꯗ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯈꯪꯗꯤ ꯈꯪꯖꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ ꯇꯥꯝꯅꯥꯗꯤ ꯏꯀꯥꯏꯕ ꯄꯥꯈꯠꯄ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯕꯣꯔꯤꯁꯇꯣ ꯇꯥꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯠꯇ꯭ꯔꯅꯦ ꯏꯇꯦꯝꯁꯦ ꯅꯠꯇ꯭ꯔꯅꯦ ꯇꯥꯝꯅꯥ